Manipur-Da Article 355 Chatnai Chatnade Haibagi Leramba Chamamnaba Lerambadu BJP Manipur Pradesh na Chatnai Haina Mayek Seng na Fongdorakre Manipur na statehood Fanglamdaida Union Territory Macha Macha Kaido Payabagi Article Karigi Constitution da Congress Matam Gilengak na Haplam Libano MP Dr. Akoijam Bimol na Tampaki Kulngak Pasing Fana Bathorang Libra Haina BJP Manipur Pradesh ke Maikai de Giwafum Kaya Tablakre Ngasi Nitiay Pachu Tekte Laiba Thambal Sanglenda Pangtoki Bapaumising Unabamada BJP Manipur Pradesh ke General Secretary ke Sureshkumar na Makata na hai Manipur ge hausi goi riba phiba masida aikhoi masen gi marakta awai akhum tawnadun leiba matam nate ruling party ama oina irang asi loisina bu khonabada hena meeting changduna lakli opposition party na langba horapadagi nemthana Langba Horapadagi, Nemthana Leiruba, Manipur, Irang, Amuk Horapagi Mamitai Haiki, Mamang Takta Congress Lingakna, Soiram Bakaya du Putoktuna, Wafumkaya, Fongdoke. Congress Sarkar piling it, Manipur state root from Dida, Karimarami Constitution, Amend of Viramano. A quick state Mazamza, Haidopa, the Unitary Mazamza, Haidopia, Potomaka, a quick state of Piramda Kari, but it's Hamiramano. Moina Adugi Pochit, Nambaduna Maram Moragasi Manipur Pazamiam, Querang in it. Chicken and Tormono, a quick honor of the lady party in the Tormo. Moina Tarama Maruduna, a city where consequence, ma'am, problem, ma'am, see, Moina Masagi Maran, Kusan Mian, Nana Prasar, ma'am, Toga, social media, the parliament and Jiri Wafum do Angang Ahunga, Mupi Ahunga, Hati Vedu, I could tell me something like it. When the Prime Minister like the Haidiba, Prime Minister Wangang Algeriba, Congress ki opposition leader Oiliba, Rahul Gandhina, Jiri Togokto, Nasibo to condemn to Yao Brava. Mapan the Kabarkagas, the law Home Bonatana, parliamentary leader of the opposition duna, the wood of a claim Mayama, Haida Mayama, Hayandraga, honorable MP in the side, the letter Konhanda Kaida, letter Konhanda, Salasangam, Semaseki, Tobigano. Hajibatadi, Masiki Horcom Telecomatamda, i.e., whoing out the Hibuti, so nothing a connect. Amaromda BJP Manipur Pradesh ki spokesperson Sureshkumar Mayang Lambam na haikibada matam koina chatharaklaba Manipur ki irang lamdamasigi Lok Sabha gi MP Dr. Akoijam Bimol na mayek sengna khangdre haiba ngarang mahakna parliamenta Manipur ki thokli bairang asigi haurakfam thidokna ba JPC Sembi haina phongdokiba asina mayek sengna takle irang gi haurakfam khangdana Mikhal Mai Park na ba miyamda drama tawba oramle haina maral siki valley gi area singda khulai paiba kaya leire haina mahak the Fongdoki Buafa Maduna, Maramoiduna, Armed Forces Special Power 8, Office Pa Thamjilak Pathoklabadi, Maduda Tholakpa Fafata Pumnamak Ojabi Molna, Pugadabani, Tampakte Ladyba Kulngakli Banaha Singasibo, Punna Fahana Bohonari Bra Haina Hanki, Jiriwangi Mihatina Hatkibat Hawongda, Karigidamak Kanan Hatpano Haiba Mayek Sengna. Pandriba Karigino, Kuki, MLA Tarada, Congress support of Sinduna, Mathang Lengak, Pine Bohona Bagitawong La Haiki, Article 355 Chanariba, Manipur Miam Awaba Yengduna, Wangang Biu Haina Fondoki. Osabi mo nangarang yam kan haiba honorable chief minister adu tokde ada tokde osabi mo na khangbi ga do se Manipur-Da Article 355 thamkre 355 na kari pi article yam na khangbi ba yam na qualified osabi mo na 355 ya tra khangam da se laibak ti bani 355 na takpadi Manipur gi law and order se center na pai krai bani adu administrative power di honorable chief minister na pai ga ngasi session tauri aduna Manipur gi mute oina chatpa tar ga di Manipuri sing na thengnari ba awa ba da wangang biu adu natana Mitop tagi lakpa miyan chama gi mong da wangang pase yamna laibak thibani aduna koi taseng na ngarang gi wapam se yamna strongly koi yamna dissatisfied oijai oja bi mo na ngarang hang ki ba wapam se some militants in the belly haiba wapam se masi artistic kari no haiba se pressing na su not to bio belly the lady ba Manipur ngang na ba honari ba Manipur gi saktam kaida na ba honari ba khun ngakpa sing asigi mathakta ojabi mo ngarang on the floor of the parliament of the house da tham khibuduna takpadi khun ngakpa sing je ma gi yekna bani haiba da haiman muthoi ojabi mo ngarang belly da laloba mayam leire khulai paiba sing no wai chare na hai khibado maduna maram oraga Manipur da armed forces special power act thamakpa taragadi ojabi mo should be held responsible haiba ne ba khoi haijening Manipur ngasi thoiba irang se kanaga thokna bano Manipur ngasi thoiba irang se yum mai thak ribase kanana no misam hatpa ho ribase kanana no haibase ngasi phawbada Manipur gi mute silaga chatkibo ojabi mon honorable MP na floor of the house thamdribase na takpadi ojabi mon gi manung da karam hidden agenda leiba ga habase BJP gi spokesperson when work from thamjari